ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯊꯛꯂꯤ, ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯇꯝ ꯈꯖꯤꯛ ꯁꯨꯝ ꯁꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕ ꯌꯥꯏ꯫ ꯏꯁꯤꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯇꯝ ꯂꯥꯟꯅ ꯊꯛꯂꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯇꯝ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯇꯝ ꯑꯁꯤ ꯏꯜꯂꯕꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯌꯥꯏ꯫ ꯀꯨꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯒꯤ ꯑꯔꯣꯟꯕ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯍꯩꯅꯕꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯊꯥꯖꯩ꯫ ꯏꯆꯝ ꯆꯝꯕ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯁꯤꯡ ꯊꯛꯄꯒꯤ ꯍꯩꯅꯕꯤꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯏꯁꯤꯡ ꯊꯛꯄꯒꯤ ꯇꯤꯞꯁ 8ꯈꯛ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯇꯤꯞ ꯅꯝꯕꯔ 1, ꯇꯨꯝꯂꯝꯗꯥꯏꯗ ꯏꯁꯤꯡ ꯌꯥꯎꯝ ꯈꯔ ꯊꯛꯄꯤꯌꯨ꯫ ꯅꯨꯡꯗꯥꯡ ꯇꯨꯝꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯁꯣꯛꯄ ꯔꯤꯄꯤꯌꯔ ꯇꯧꯕꯗ ꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯏꯁꯤꯡ ꯌꯥꯎꯝ 2-3 ꯊꯛꯄꯁꯤꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯁꯣꯛꯄꯁꯤꯡ ꯔꯤꯄꯤꯌꯔ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟꯁꯤꯡ, ꯍꯥꯔꯠ, ꯀꯤꯗꯅꯤꯅꯆꯤꯡꯕꯁꯨ ꯃꯊꯧ ꯐꯖꯅ ꯇꯧꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯍꯛꯆꯥꯡꯒꯤ ꯇꯤꯁꯨꯁꯤꯡ ꯔꯤꯄꯤꯌꯔ ꯇꯧꯅꯕ, ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠꯁ ꯁꯨꯡꯅꯕ ꯑꯃꯗꯤ ꯐꯠꯇꯕꯁꯤꯡ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯣꯠꯁꯤꯜꯍꯟꯕ ꯐꯠꯇꯕꯁꯤꯡ ꯀꯤꯗꯅꯤꯅ ꯐꯤꯜꯇꯔ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯀꯤꯗꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤꯗꯤ ꯐꯤꯜꯇꯔꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯤꯗꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯏꯕꯨ ꯁꯦꯡꯗꯣꯛꯏ, ꯌꯨꯔꯤꯌꯥꯒꯨꯝꯕ ꯐꯠꯇꯕ ꯄ꯭ꯔꯗꯛꯁꯤꯡ ꯂꯧꯊꯣꯛꯏ, ꯁꯣꯜꯠ ꯑꯃꯗꯤ ꯃꯤꯅꯔꯦꯜꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯡ ꯑꯃꯗ ꯂꯩꯍꯜꯂꯤ, ꯐꯠꯇꯕꯁꯤꯡꯕꯨ ꯌꯨꯔꯤꯟ ꯑꯣꯏꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯊꯛꯇ꯭ꯔꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯇꯤꯞ ꯅꯝꯕꯔ 2, ꯑꯌꯨꯛ, ꯅꯨꯡꯊꯤꯜ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯌꯥꯎꯝ ꯈꯔ ꯊꯛꯄꯤꯌꯨ꯫ ꯍꯥꯏꯕꯗꯤ ꯑꯃꯨꯛꯇꯪꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯟꯒꯅꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯌꯥꯝꯗꯕ ꯆꯥꯡꯗ ꯈꯔ ꯍꯟꯖꯤꯟ ꯁꯨꯝ ꯊꯛꯎ ꯍꯥꯏꯕꯅꯤ꯫ ꯏꯁꯤꯡ ꯈꯖꯤꯛ ꯇꯣꯏꯅ ꯊꯛꯄꯁꯤꯅ ꯍꯛꯆꯥꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤ꯫ ꯃꯁꯤꯅ ꯀꯤꯗꯅꯤꯕꯨ ꯃꯊꯧ ꯐꯖꯅ ꯇꯧꯍꯟꯕꯇ ꯅꯠꯇꯅ ꯋꯥꯈꯜ ꯊꯣꯛꯍꯜꯂꯤ ꯑꯃꯗꯤ ꯏꯅꯔꯖꯤ ꯍꯥꯞꯄꯤ꯫ ꯏꯅꯥꯛꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯊꯝꯂꯒ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯈꯔ ꯁꯨꯝ ꯊꯛꯄꯤꯌꯨ꯫ ꯇꯤꯞ ꯅꯝꯕꯔ 3, ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯟꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯕꯗꯤ ꯆꯈꯥꯎꯒꯤ ꯂꯥꯏꯅꯤꯡꯗ ꯌꯥꯎꯔꯤꯕ ꯄꯦꯔꯥꯏꯇꯦꯜ ꯁꯦꯜꯁꯅ ꯊꯥꯗꯣꯔꯛꯂꯤꯕ ꯆꯥꯕ ꯇꯨꯝꯍꯟꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯍꯥꯏꯗ꯭ꯔꯣꯀ꯭ꯂꯣꯔꯤꯛ ꯑꯦꯁꯤꯗ ꯑꯁꯤ ꯉꯥꯏꯍꯥꯛ ꯃꯍꯤ ꯂꯥꯡꯊꯣꯛꯍꯟꯗꯨꯅ ꯄꯨꯛ ꯊꯟꯅ ꯆꯥꯒꯗꯧꯕ ꯆꯥꯡ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯨꯅ ꯄꯨꯛ ꯊꯟꯀꯠꯄꯒꯨꯝ ꯐꯥꯎꯍꯜꯂꯛꯄ ꯌꯥꯏ꯫ ꯏꯁꯤꯡ 100 ml to 200 ml, ꯍꯥꯏꯕꯗꯤ ꯒ꯭ꯂꯥꯁ ꯇꯪꯈꯥꯏꯗꯒꯤꯅ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯆꯥꯛ ꯆꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯊꯛꯆꯤꯟꯕꯒꯤ ꯃꯍꯨꯠꯇ ꯌꯥꯎꯝ 1-2 ꯁꯨꯝ ꯊꯛꯄꯁꯤꯅ ꯍꯦꯟꯅ ꯐꯩ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯆꯥꯛ ꯌꯣꯠꯄ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯏ, ꯆꯤꯟ ꯀꯪꯍꯟꯗꯕ ꯌꯥꯏ, ꯑꯃꯗꯤ ꯄꯨꯛ ꯊꯨꯅ ꯊꯟꯀꯠꯄ ꯐꯥꯎꯍꯟꯗꯕ ꯌꯥꯏ꯫ ꯇꯤꯞ ꯅꯝꯕꯔ 4, ꯑꯗꯣꯝꯒꯤ ꯋꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗ ꯏꯁꯤꯡ ꯀꯌꯥꯝ ꯊꯛꯀꯗꯒꯦ ꯍꯣꯠꯄꯤꯌꯨ꯫ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄꯅ ꯀꯤꯗꯅꯤꯅ ꯏꯕꯨ ꯂꯥꯏꯅ ꯐꯤꯜꯇꯔ ꯇꯧꯕ ꯉꯝꯍꯜꯂꯤ, ꯌꯨꯔꯤꯟ ꯃꯔꯥꯡ ꯀꯥꯏꯍꯟꯗꯨꯅ ꯐꯠꯇꯕꯁꯤꯡꯕꯨ maraang kaina puthorokpa ngamhalle, fattabasing tungsinduna leihande, kidneyda nung leibagi chang amadi infection thokpagi chang hanthahanba yai. Adudi adomgi wet ki matung ina ising kayam thakadage, matau karamna hotkadage ai haijage. Adomgi wet aduda 30 to 40 mm na puribiyu. Example oina adomgi wet asi 50 kg oirabadi nongmada ising liter amaga makhaidagina ani phawba thakpiyu. Adubu sanaroi natragana physical work tawba natragana exercise tawba myoising natragana asawa maphamda leiba myoisingidi hairiba isingi chang asidagi kharaga hena darkar oiba yai. Aduga maru oiba wapam amana hanana hakchangi anaba leiba myoisingidi ising thakpagi chang adu adomgi doctor ga oina tanabiyu. Tip number 5. Exercise tawdringaida ising thakpiyu. Exercise tawdringai mamangda ising hana thakpiyu. Physical activity ama hektagi mamangda ising thakpase phai. Masina muscle gi mapangal hengat halle amadi mathau phajana tawhalle. Body temperature chang amada leihanbada mateng pangi. Heart ka hakchangi part khudingmakkagi marakta blood flow ningthina tawhalle. Kidney na mathau phajana tawbudsu mateng pangi. Tip number 6. Ising thakpa matamda tapna pukning changna thakpiyu. Ising hatu thakpiganu pukning changna tapna thakpiyu. Aikoina ising kayam yamna thakadagi haibagi maru oiba adugumna ising matau karamna thakadagi haibasisu maru oi. Aikoina pukning changna ising thakpana aikogi hakchangna ising adubu ningthina chupsinba ngamhalle
ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯏꯅ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯨꯞꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯊꯤꯅ ꯌꯧꯕ ꯉꯝꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯇꯞꯅ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯛꯄꯤꯌꯨ꯫ ꯇꯤꯞ ꯅꯝꯕꯔ 7. ꯑꯐꯕ ꯏꯁꯤꯡ ꯊꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯃꯣꯠꯄ ꯏꯁꯤꯡ ꯊꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯅ ꯍꯥꯔꯝꯐꯨꯜ ꯀꯦꯃꯤꯀꯦꯜꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯐꯠꯇꯕ ꯏꯁꯤꯡ ꯊꯛꯆꯤꯟꯕꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯀꯣꯂꯦꯔꯥ, ꯇꯥꯏꯐꯣꯏꯗ, ꯗꯥꯏꯁꯦꯟꯇ꯭ꯔꯤ, ꯍꯦꯄꯥꯇꯥꯏꯇꯤꯁ A ꯅꯥꯍꯟꯕ ꯌꯥꯏ꯫ ꯐꯖꯅ ꯐꯤꯜꯇꯔ ꯇꯧꯔꯕ ꯀꯦꯜꯁꯤꯌꯝ, ꯃꯦꯒꯅꯦꯁꯤꯌꯝꯒꯨꯝꯕ ꯃꯤꯅꯔꯦꯜꯁ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯕ ꯏꯁꯤꯡ ꯊꯛꯄꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯍꯟꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯇꯤꯞꯁꯤꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯍꯩꯅꯕꯤ ꯑꯣꯏꯍꯜꯂꯕꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯁꯨ ꯐꯅ ꯊꯝꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫